lần lệ linh diện dinh lên sân na ghi bao rơi đôi thấu na pha ba at thấu ba lại bậc pha ba na at thấu ngâm ba ninh sinh ly công dô mi lan vòng đô lần lệ linh diện dinh lên sân na ghi bao rơi đôi thấu na pha ba at thấu ba lại bậc pha ba na at thấu ngâm ba iray pa mani Maya ni hunda iko menghuni. Terhang thana ibu mereka nasi thamari cukna manipura ni kita menghuni lagi lanjau rumah penyunya lagi mengira macam mana lagi kumala bah manipura ini nak ubah penuh. Terhang thana ibu mereka lagi berapa atau bersih punya ada haikal haikal punya masih punya betul nama lupa sinai mana masih memberi lama ada tak lain nama sih memberi lupa dengan punya landa di tempat malu mahujan halau sing di tempat di tempat suami si ay hanan na kami. Mga sila lagi iba ang alaman Michael, teacher, ibong iba, unang ako, malupa ang mga dito, umimalok ang musutsari, ano di atay, ato pamakang nagilang bilang iba, ang di, at ito dong na ba, yang hay na ba, paano na manipura, kung ang iba, tama na, sud na para kang sigawa, o di ko na tandu lay dada na. Ang di, wala sinurata na. Papa, marami ko na lay wala sa kanere. Ang di nilip, kaya na. Masagi, mayroon na. Ano di video ang tatalo ko siya ay yung mga nalayas ni dati ang masiwa. Kasi tamoy siya na hayo daw unang uti ko yung na. Yang pawai hanggang yung na amadi may purugi na. Sumaya si yang na hindi lang biro siya. Ay ngay talaga yung mga nagbibitin yung na yang tongna kami ko na ano problem dari batong da su kasar da su mai dai dare siljar da su dare ya li ta kele wa hay khanai manipur na di kon tripura se aduna somna ta kele wa da amadi mai dai purge na awana ta ko mai am da su si da gi he na chao na angam mateng pang ngam bo oisanu he na mating phopa look amo oisanu ai na ina sorry ko hada hada nijari pasi ay tension matangga pergi mayang di mic talen proga aje apiraga microphone gi mic tadi maru bawa ayam ni thamina kita maka apagi ma sing tham ani singgo ningsing jari maka ay sangat kecil. Ay ring ani sino singdang ani harga khana la adu mamiwai observation committee branch of Amukogi organizer Tripura of State of India. Asubung laba ngasi soal singali da rama panda lagi laba toba thugui higi ikai kumlaba chapada adum laba mayamna Tripura malegi chawa pulung makoka hatta lada thari laba adum laba indang ani adugo aina puriba pulung singa si bauta mayamde jedo kam namjade pang kam namjade maramdi aigi tungda
ꯑꯩꯒꯤ ꯗꯃꯛꯇ ꯃꯤ ꯂꯦꯞꯄꯤꯅꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯕ ꯑꯃ ꯂꯤꯡꯕ ꯉꯝꯗꯦ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯦꯝꯒꯠꯄ ꯉꯝꯖꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯒꯣꯔꯃꯦꯟꯅ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯌꯦꯟꯊꯣꯛꯄ ꯉꯝꯗꯦ ꯏꯈꯨꯠꯇꯁꯨ ꯁꯦꯟꯗꯤ ꯂꯥꯛꯇꯦ ꯀ꯭ꯂꯕ ꯑꯃ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯣꯊꯣꯔꯥꯏꯖ ꯑꯩꯈꯣꯏꯒꯤ ꯀꯝꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯈꯪꯗꯦ ꯀꯔꯣꯔ ꯑꯃ ꯈꯪꯗꯦ ꯄꯤꯊꯔꯛꯄ ꯂꯩ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯣꯏꯅꯅ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯗꯣꯜ ꯑꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯨꯞ ꯄꯤꯗ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯈꯨꯕꯝ ꯆꯅꯨ ꯇꯔꯥ ꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯊꯣꯛꯏꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯏꯕ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯤꯕ ꯂꯝꯖꯥꯎ ꯑꯁꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯟꯉꯥꯛꯄ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯥꯒꯤ ꯈꯨꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯗ꯭ꯔꯁꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯝ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯥꯒꯤꯗꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯅ ꯁꯤꯟꯖ ꯂꯥꯡꯖꯟꯅ ꯉꯁꯤ ꯃꯣꯡꯒꯨꯜ ꯈꯨꯟꯌꯥꯁꯤꯗ ꯄꯥꯡꯊꯣꯛꯆꯔꯤꯕ ꯍꯩꯀꯠ ꯂꯩꯀꯠ ꯑꯃꯗꯤ ꯃꯣꯏꯒꯤ ꯆꯥꯂꯦꯟ ꯀꯞꯄꯥꯅ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯄꯤꯖꯔꯤ ꯃꯇꯨꯡꯗ ꯃꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯆꯦꯟꯕ ꯌꯥꯗ꯭ꯔꯕ ꯂꯦꯡꯕ ꯌꯥꯗ꯭ꯔꯕ ꯈꯣꯡꯐꯝꯅꯤ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯝꯃꯁꯨ ꯃꯩꯇꯩ ꯑꯁꯥꯝꯗ ꯂꯩꯔꯁꯨ ꯃꯩꯇꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯁꯨ ꯃꯩꯇꯩ ꯕꯔꯃꯥꯗ ꯂꯩꯔꯁꯨ ꯃꯩꯇꯩ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯁꯨ ꯃꯩꯇꯩꯁꯤ ꯀꯗꯥꯏꯗ ꯍꯧꯔꯛꯄꯅꯣ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯄ ꯑꯗꯨꯉꯩ ꯃꯃꯥꯡꯉꯩꯗ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯑꯋꯥ ꯑꯅꯥ ꯀꯥꯏꯅ ꯂꯥꯛꯑꯕ ꯑꯗꯨꯒꯨꯝꯂꯕ ꯃꯆꯥ ꯃꯁꯨ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯁꯨ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯠꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯁꯤꯃꯇꯪꯗꯤ ꯃꯌꯥꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯒꯤ ꯇꯣꯔꯣꯞꯇꯒꯤ ꯃꯥꯏꯊꯣꯡꯗ ꯉꯁꯤ ꯄꯥꯎ ꯌꯦꯡꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯤ ꯂꯣꯡ ꯂꯤꯚ ꯃꯅꯤꯄꯨꯔ